ꯆꯔꯤ ꯍꯧꯈꯤꯕ ꯇꯥꯡ 29 ꯗ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯅ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯂꯛꯄ ꯂꯤꯁ ꯑꯃꯗ ꯑꯩꯒꯤ ꯏꯃꯤꯡ ꯅꯖꯤꯕ ꯁꯜꯃꯥꯟ ꯁꯣꯁꯥꯏꯇꯤ ꯂꯩꯔꯛ ꯍꯥꯏꯅ ꯌꯥꯎꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯐꯥꯎꯕꯗ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯈꯤꯕ ꯂꯩꯇꯦ, ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ, ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯣꯖꯥ ꯃꯆꯥ ꯑꯃ, ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯅ ꯍꯥꯏꯖꯤꯜꯂꯒ ꯂꯨꯞꯅ ꯑꯩꯒꯤ ꯃꯤꯡ ꯍꯥꯞꯄꯤꯔꯛꯄꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯨꯞꯅ ꯆꯠꯊꯔꯛꯂꯤꯕ ꯗ꯭ꯔꯒꯀ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯕꯨꯗꯤ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ, ꯊꯃꯣꯏ ꯇꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯑꯩꯅ ꯊꯧꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯄꯨꯟꯁꯤꯗ ꯑꯃꯨꯕ ꯀꯂꯤ ꯇꯩꯁꯟꯕꯤꯕꯁꯤꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯨꯞꯅ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯔꯒ ꯃꯌꯦꯛ ꯁꯦꯡꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯇꯧꯔꯒ ꯂꯤꯁ ꯑꯗꯨꯗ ꯍꯥꯞꯍꯟꯅꯤꯡꯉꯤ꯫ ꯑꯗꯨ ꯃꯁꯤꯃꯛꯇꯪ ꯑꯩ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯇꯧꯖꯔꯤ꯫ ꯑꯩꯗꯤ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯑꯃ ꯐꯥꯎꯕ ꯃꯔꯤ ꯂꯩꯅ